अहानबदा मरुओइबा पाउसिंग पिजरी Zariwamda kuki lamhen to henba singa khuthoknabada CRPF personnel ama thawai thakre CRPF personnel ama police personnel anina sokre MP Angomcha Bimol Akoizamna Khundrakpam Assembly Constituency gi maru oiba lambi ama semnaba paisa kaithokre haina fongdok lamba adu karamba lambino kanana lauthokibano haibadu numit humni gi manungda sengdoktrabadi social boycott tawgani haina elzoi na fongdorakle Lona Thinkraba Socialist Revolutionary Party Sorepana Nisagi Polam Yonba Myoy Singi Ming Lauthorakpada Hazi Ibungogi Ming Yaurakpa Asi Aranbadi Nisagi Polam Yon Kiba Lady Hana United Helping Foundation Ge Vice Chairman Islaudin Sana Fongdurakli Zariwamda kuki lamhen to henba singa khuthoknabada CRPF personnel ama thawai thakre CRPF personnel ama police personnel anina sokre Laikhidraba CRPF Adugi maming Ajay Kumar Kawi Masagi Chahi Nifumdoi Surey Mahak Bihar Dagini Maki Laibakta Nongme Maru Amana Panbadagi Hospital da Pukhalakpada Lambida Laikidabani Atopa Soklaba CRPF Aduna Makhongda Nongme Maru Amana Panduna Soki Jab Jaba Masak Maming Kangbangamdri Aduga Soklaba Police Personnel Ani Aduna Zariwam Police SI Romendro Amadi CDO Personnel Marangtem Robindro Kawi Makoi Animak Jara Maruna Panbani Khundrakpam Assembly Constituency gi manung channa leiba maru oiba lambi ama semnaba paisa kaithokre haina MP Angomcha Bimol Akoizamna thamkibo wafam adu karamba lambino kanana paisa kaithokibano haibudu sengdokpiu Sawombung to Sagolmang Kaibi Road sembagi thavak yengsinbaga loina ngasi committee gi wangangloi L Zoina haike Khundrakpam Assembly Constituency gi maru oiba lambi ama oiriba Sawombungdagi Kaibi Forga Sagolmang takibagi lambi ase social worker Nongthombam Rajendro alias Boygi matenga loina semba hauduna lakli haukiba July Tarani Thoida Khundrakpam Assembly Constituency gi manung chanba mafam amada laklam khiba MP Angomcha Bimol Akoisamna wangangbagi thoram amada lambi sembagi paisa lokthokre haiba wafam asina miyamda chamamnaba fawhallei maram aduna numit humni gi manungda sengdoktrabadi social boycott tawgani hainasu fongdorakle haukiba tang taragani thoi July gi 2024 asida kaibi gi jaga amada force ki tanja amada lengbi raktuna ikai khumna jaraba inner MP mingoina hanga charabada Dr Angomcha Bimol hairiba honorable asi ekhoigi sports asigi ekhoigi platform da miyam tinba sigumlaba sports ki tanja asida thambigi ba wafam da ekhoigi si lambi asigi tida lakjabani lambi asigi paisa kaithokre haibani chingba yamna chamamna ba mawong da kaithokre hairiba lambi si karambano haji welfare na committee na hangachari bidi khundapung kendi gi praja na chamamna ba fauri bije karamba lambi da paisa lokthokibano paisa kayam lokthokhrabage haibisini hauji hauji chemi ba lambi sigi mari leina ba wafam da phongdok pigi ba oiragadi madigi white paper ama hayengi numita ngasi date 14 date 15 ba manungda clarification adu Khundrakpam Kendra amasung Manipur gi miyam da Khundrakpam Kendra gi miyam da madu clarification PBO haibisini wafam ji thamjari biji aduna masigi ona taina bada khoigi asumak hairiba clarification je pi da duna namsan duna leiba oiragadi khoigi welfare committee na khanjari badi khoigi Kendra ji gi khwaidagi maru oiba lambi oiriba asigi sigi suriba thaba inkhang asida kaigumba land compensation gi matang oiragasu masi land compensation se lawdabida fully support tawrakanda work implement tawrakanda praja miyam da phajaba lambi ma khudol tawba haibasida welfare committee asina ngasi phawba lakjabani adu hairiba date 12 ki function la seida phongdoki bisina praja da amasung committee da chamanaba leire hairiba wafam sing asi athuba matamda अखोई ऑनरेबल MP ना लेपा की मियाम की मिनुंसी के यंगा कांदा करम्ब डिपार्टमेंट के करम्ब लंबी दा करम्ब सेंभम कयानो हाइबदो मसे क्लैरिफिकेशन अथुब मतम दे PBO हाइबसिनी मसिदा लौथो के हाइबसि मसे आई ममांग नु थमजबदुनी सेंभम कयानो हाइबसिनी हजे हांगी बिजे अदु मसे की क्लैरिफिकेशन पीद्रगदी ngasi थारगा नुमि हुमनी बौगी मनुंगसिदा क्लैरिफिकेशन जे फंद्रगदी सोशल बॉयकॉट अखोई केंद्र सिगी ओइना सोशल बॉयकॉट तौरकनी हाइबसे ngasi miyamda amasung khudong chaba lawjaraga midai khudong chaba lawjaraga mayamda thamjari Mitai irol yek loina selol apan balof milal kanglei pakna loan amadi mayek saukhat hannaba leptana changsilakpa khongjang gi manung channa ngase ayuki pung 13 tabada mahairoi singtagi oiba mitai mayeki athoi ahen changdamnaba
ama Zirivam yauna tampagi district singi mahairoi lising tara romna center kuntrani panda changdamnaba pangthokre sangdamnaba aduda kuki singna mayum makai maina tumna thadok pikibadagi hauzik relief camp te leiriba mahairoi angang singi oinadi lemna saruk yahanki sangdamnaba asigi makok mathang taraba sing lakliba August 15 faubada print amadi electronic media singda miyam khangna lauthoklagani haina Milal Mayai Loshangi Secretary Publicity Nangasi Thokpa Cherol Amana Khangalagli. Changdamnaba asi class 1 dagina class 10 faubda category taruk thokna khaidoktuna pangthokibani. Ngasigi athoi ehen changdamnaba asida Milalgi President KH Ingo Chana Thobal amadi Kaksing Romda Tariba School Singda Koina Chatuna Yengsingki Hari. Lona Thinkraba Socialist Revolutionary Party Sorepana Nisagi Polam Yonba Myoy Singi Ming Lauthorakpada Hazi Ibungogi Ming Yaurakpa asi Aranbadi Nisagi Polam Yon Kiba Leite Haina United Helping Foundation ge Vice Chairman Islaudin Sana Fongdurakli Ngasi Thangjing Hall da Pangtupa Paugi Mifam Amada Islaudin na Haiki Tha Asigi Tang Tarada Hablakiba Ming Sing Aduda Mayai Kaba Chinjak Karino Khangdaba Moizing Awang Mamang Leikaidagi Hazi Ibungogi Ming Yaurakpa asi Mioy Bagi Ikai Kumnaba Manghanbani Hazi Ibungo Hariba Mioy asi Matau Karamna Mayai Kaba Chinjak Yoli Haina Fongdok Libano Haina Hangladuna Miyam da Chamam Naba Pokliba asi Sorepana Sengdok Pirakadabani Maram Aduna Sorepagi Ichil Inau Singna Aranba Pau Pisiliba Patraba Mioy Sing Adu Thidok Piduna Ahakpa Jerak Pigadabani Haiki Aina Thingraba La Laulu Socialist Revolutionary Party Sorefana Mayai Kaba Nisajonba Mioy Singni Haiduna Thasigi Tarada Tongan ba print media singda Hapulakiba Maming Aduda Drug Pu Maru Fangna Mutatnaba Akanba Anti-Drug Committee the founder president Maki Mapunsida Sigumba Tugatsaba Nisajonba Thaba Asi Taurak Kide Taugadaba Miosunate Maramasina Haji Wogi Jatmangnaba Afaba Habak Taubada Kalakpa Mioching Aduna Sorepana Sidok Piduna Cherak Pibiu Haji Bungo Sigi Maming Jau Kribiasi Lotoka Devani Masing Yamdaba Security Force Laina Zurivamda Maidegi Yum Kayamai Taramba Haibasi Security Force Sing Sole Haiba Takpani Haina Federation of Civil Society Organization Fox Manipurna Thamlakli Look Asigi Secretary Information and Public Relation Thokpa Serolda Ngarang Numidang Wairam Jirivam Gi Lengang Pokpi National Highway Kuntra Tareka Thangnana Leiba and Sadananda Maidegi Yum Kuki Singna Mai Thakiba Mongbung Amadi Kaizang the Leiba Kuki Kun Mathaktagi Kutlai Paba Kuki Singna Bom Yauna Nongmai Round Kaya Ngarang Dagi Ngasi Fawba Kapsilakti Madugi Matung Tarakpada Zurivam Police ki SP gi Mityeng Makada Lairimbi Leikai Kalinagarda Coming Operation Chathaki Basi Makha Romda Chen Kroga Awanglomda Tanaba Haiba Thawng Adumakni Security Force Singna Kurak Hangdana Leiba Mafum Asida Kulai Paiba Kuki Singna Matau Karana Yum Mai Tabangam Halibano Habasi Ajobo Wahang Amani Thawong Asi Taraina Lofam Thokte Masina Takpadi Zirivamda deploy Toriba Security Force Sing Mathau Ningtina Tawdre Habasi Masana Tabani Thawong Asi Indian Security Force Sing Amadi Kuki Kulai Paiba Singa Lautu Naduna Zirivamdagi Maitei Sing Tantokinaba Chathaba Aranba Thawong Amara Haibasi Yamna Jingnaningai Oi Asigumba Thawong Asi Kudakta Lepnaba Hotnadrabadi Leibak Miyamna Central Armed Police Force CAPF Sing Lamda Masida Leiba Yaroi Haiba Akanba Kongjang Sangsilakloi Hainingai Leite Zirida deploy Toriba State Force Singnasu Ima Leibak Amadi Micham Miyamgi Punsi Amadi Lantum Kannaba Thawna Fana Lanting Nabiu Ngasi Kuki Kulai Paiba Singna Landarakpada CAPF Personal Ama Laikidrabani Fiba Masida Central Government Amadi State Asida deploy Toriba CAPF Singnasu Tumina Yengduna Leifam Thokte Terrorism Thawong Chathariba Kuki Kulai Paiba Singi Mathakta Chap Chaba Action Lokatpam Thoi Haina Jerol Aduna Hairi